Development gidamag MNF amasung BJP punna thabak tawminay adubo Mizo amasung religious issue dade chatminade aikhoi G Saheb haide Zoram Thanga Myanmar gi refugee sing halalloi changjafam pigane Manipur gi Mizo isilinaw singna Greater Mizoram gidamag Article 3 gi matungin sangsilakadavane Miyoi kharana Mizo National Front MNF na BJP bu kire haibagi aranbo wafam sing phongdorokle haiduna Mizoram gi Chief Minister Zoram Thanga na BJP na lusingliba Central Government na Mizoram Government ta Myanmar dagi sangsilakpa refugee pumnamak halan khigadavani haibagi pautak pirakhi adubo wafam asi Mizoram Government na yabang amloi haikibaga loinana Mizoram Legislative Assembly da ayakna Myanmar refugee sing halalloi masigi mahutta makhoi gi laifam chafam pigani haina phongdokre MNF amasung BJP na development gi damak thabak tawminay adubo Mizo amasung lining gi oiba issue sing dade satminade amasung aikhoi de G Saheb yes sir haide haina makhau pongna phongdokre wafam asi ngarang Mizoram gi konung Aizol da leiba MNF ke party office da pangthokiba party asige namran thoram da wangang bada Chief Minister Zoram Thanga na phongdokhiba nei mahak na hai MNF na BJP na lusingba National Democratic Alliance NDA ga mapang oirabasu aikhoi na NDA ge policy sing amasung pandam sing lawde maram asina aikhoi na NDA ki de Mizoram laingak na amasung MNF na Delhi da laingak pariba NDA government ta kiba leite haike laibak asida lariba political party sing na alliance sing seme masigi manungda BJP na lusingba NDA amasung handakta nauna Congress na lusingba India haibana chingba semke MNF asisu NDA gi partner amane adumoinamag MNF na NDA buki di haike center da laingak hongdok hongjin tawrakpa matamda MNF na masigi khongpham kaidonungda hongde hairaduna hojik puthorokliba Uniform Civil Code UCC MNF na akanba mawongda yaning di haike aduga Manipur ga mari lainana pukning singsiningai oiraba Greater Mizoram gi matangda Zoram Thanga na Manipur gi Mizo singna khundariba mafam sing punsinduna Greater Mizoram sembagi wafam sawgatli haike adumoinamak Manipur ge Mizo isilinaw singna MNF khakta taisinbagi mahutta Constitution of India gi Article 3 gi matungin na honarakadavani haike Manipur gi Mizo isilinaw singna hojik tonganba administration ama talaglibasina reunification puraknabagi lambel ni haike Mizoram government amasung state asigi miyamna Manipur dagi open arms ka loinana lanjelakibasing okle makhoisu Mizoram gi miyamna chari thagliba sigumna chari haike Mizoram gi Chief Minister Zoram Thanga na ngarang gi thoram asida makata na phongdokhibada Manipur dagi lanjelaktuna Mizoram da sangjafam lawriba miyamda mateng pinabagi damak Union laingakta fund pibi naba haijakhibagi wafam adu Union Home Secretary da amukhanna ningsingkhre haike loyana kumja lisingamaga chamapan humbudraga mathoida East Pakistan dagi refugee million kaya changsilaktuna West Bengal da saidangpham pikhibani amasung India laingakna makhoi gi damak yengsan ki haina su phongdokhe